Swami Vivekanandgi Chamaga Humpumari Suba Mapok Kumonga Mari Leinana National Service Schemes and East Manipur University na Sinduna Ngasi Ayuk University asige campus ta Run for Swadeshi Pangthukre Thauram aduda Manipur University ge Vice Chancellor Professor N Lokendra School of Humanity and Environmental Science ki Dean Professor S Jivan Kumar Manipur University के Registrar Professor M Premjit amadi Students Welfare के Dean Professor CH Ibohna Dice Member Singwena Sarukyake Thauram aduga mari leinana Manipur University के VC Professor N Lokendra na hai Swami Vivekanand asi 19th century की matamda leiramba nationalist leaders singi manungda civilizational ethos ki wakalon chenba National Consciousness Lawangba amadi Indian value munna khangba thinker amane mahakna India gi cultural amadi spiritual values sing nongchup lebak singda mayek sing na khangan ke matam adugi atai nationalist leaders sing na khandaba mahaki top wakhalon youth singi social involvement amadi youth power ase matau karam na mayon chumgarage haiba mayek sing na khangba leader amasuni Mai Pakpan Nation ama ohenbada youth singi thaudang yamna chawi maram aduna nation ama transform tauge hairabdi aikhogi youth singda hana inspiration piba mathau tai haina mahakna phongdoke apikpa angang sing yauna mahirul kayana sarukyadana chenkiba lamjel adu Manipur University ki VC Professor N Lokendra na Manipur University ki Traffic Island dagi lamthaduna Katwa Bajara lamthongpham oike Masisi Swami Vivekanandagi adumba mana matama da pikiba wakalon India ki nationalist movement ki wakalon sagatpada pikiba adugumbagi wakalon singadu masi kuzik leiba India ki socio political apigi pura leaders singasana magi wakalon singadu hajaba magaloinana India da leiba apigi mahagi sakti Bagi pranarul sing energy se masih adana cuma season hargadi Sweden mungkin India se 2047 jadi sokat pe India mo orang mani bikasit Bharat mo orang mani hai ba adu gomba wakalun betul na Government of India aduga Ministry of say Youth Affairs amadi atai topa ako ministry sing sega samnarga India pun mungkin na Run for Swadeshi hai program sing masih Sagat kani